Mioi bagi minungsi yaudana naujariba angang ahum amadi nupi ahumga loinana mioi taruk fakiba adugi damak naujariba anga aikoina sit-in protest asi pangthokjabani. Ngasi 14 November Children Day numit asibu ikai khumnaba uchaduna anga phajan khiba angang ahum dubu condition amata yaudana thadokpiraknaba haidana mari leinaba mioi singda wakachari. Angang aikoi mahai masing ningthina tamhanbiyo. Angang aikoigi punsida lan pamjade. Angang aikoigi wakhalda phattaba mami tahanbigano. Naujariba anga aikoibu asengba isingum machuna henbigano.